Maitai singa wari sanakhiba Thadou delegation Kuki singi yeknabani haina Kuki N Manipurna louthokho. Lamdam asida santi thamnabagidama kaloki irang ase tholokhiba sahi anigi matungda Kuki N Manipur gi mioi tara na saba delegation ama Imphal da laktuna Maitai gi CSO singa yamna itihasik oiba maongda wari sanakhiba adu Kuki N gi maikai dagi yamna kanna yaningdaba phongdokpaga loinana Kuki miyam gi apamba amasung apunbagi oiba struggle asibu karimata thawoide hairaduna makhoi singa si Kuki miyam gi yeknabani haina louthokho. Kuki N Manipur gi Information and Publicity Secretary Zanghaulun Haukimna Thadou Kipserol amada haidbadi Thadou N Manipur gi mihut sinduna mioi tara na saba delegation aduna tha asigi tarukta Imphal da chatuna tongan ba Maitai gi civil society organization sing aduna peace talk chathakibane. Kuki N Manipur ase Thadou tribe singi apunba body ama Thadou N general headquarter ga puna satminari balup amane maram aduna Thadou N Manipur gi Thadou tribe singi mohut sinba haibasi maram chade maram aduna legitimate oiba Kuki leader sing asigi ayaba yaudana Kuki miyam gi mohut siliba Thadou N Manipur natraga kanagumba mioi khudingmak Kuki miyam gi apambagi mayokta leiba amasung Kuki community sing sangsiliba apunbagi struggle amasung aningba apamba asibu kalimata thausadaba Kuki miyam gi yeknabani haina lawi Thadou N Manipur amasung masigi lusingba sing asi Kuki identity ga samnadaba amasung Kuki natti haina matam pumbada claim tawriba kangbu sing asina haujuk thokliba Kuki Maitai conflict asida Kuki miyam gi interest ta mohut sinba natraga peace negotiate tawbagi moral responsibility adu laite haujuk oidaba people masida peace talk ki mamingda khongsat pangthokiba se aruba wahang amani Kuki miyamna awaba kaya mayok nadingai amasung mayum makai leitabadagi awaba kaya mayok nadingai cherak asida asiguma thawong ase yamna chumdaba thawong amani genuine oiba mawongda dialogue chathaba haibase community asigi ayaba oigadabani Kuki miyamgi maram charaba kholao ase local national international amasung stakeholder khodimakna khangbaga loinana Kuki community singna talba justice safety amasung security ase na thaiduna punaba honaba khudimak reject tawpham thoi haina phongdorakle. Guwahati da Manipur macha ani jali note ka kona na Assam police na phare hari Manipur macha ani Guwahati da police ka kangbu na jali note ka kona na phare hari pawo sina hai ngase is Guwahati police district ki team amana Basista police station ki manung sanba Bihar bari da leiba Odisor manakta singninga aba maongda lakpa Hyundai i20 registration number DL4CAX 0800 ase khangduna check tawbagi thabak chathaba matamda mioi ani dagi lupa chawnga chatpi fake Indian currency note kunthra ga taruk amade mobile phone ani ga konana makhoi ani phagat ki bani haidi faraba mioi ani adu Manipur dagi samra lakpam Prasant Sharma sahi kunmanga amade Wasim Wangmayum sahi kunmathoi kawi haidi faraba mioi ani adu wahong pahong chathaba matamda makhoi dagi phagatliba jali note adu Delhi gi Naida dagi exchange tawnanaba Guwahati da purakhibani haiba khangba gamlei makhoi ani dagi mobile phone sing adu forensic examine tawbaga loinana call record sing amade message sing yengsenbaga loinana jali note sing adu gi horopham thidokna ba hauji khonari haidi Manipur amasung Tripura da illegal immigrant amasung ain kaina lamkhop silakpa singi chaitheng mayok nadi haina N Biren phongdokre Manipur amasung Tripura state ani ase illegal immigrant amasung ain kaina lamkhop silakpa singi sauna chaitheng phangle haina former chief minister N Biren phongdokre Taipra Motha party gi lusingba amasung founder oiba Maharaja Elias Pradio Manika bungara haingang da leiba mahaki residence da okpagi thorongga mari lenana former chief minister asina makata na haikibada Manipur amasung Tripura leba ani ase itihas ki oina anapa mari leinabagi mathakta ngasi su makhatana leba anigi marakta tana thanaba yadraba mari sing leinade state ani asi hoji illegal immigrant amasung ain kaina lamkhop silakpa kaya gi chaitheng phangliba ase kokhanabagi damakta su Tripura gi lusingba siga makhatana khanakhe Tripalo tha party gi lusingba sina Tripura amasung north east ki miyamda pikhiba commitment aduna bangonda su hena thongna ama oihale isu singasi punna thengna minaba mathau tai haikhe Tripura gi lusingba dubu okpagi thoramadu da BJP gi MLA Sapang Kunjakesor KIC Bomsa Govindas Konthaujam RKMO amasung NPP gi MLA Thongam Santi su saruk yakhi haidi amarom da former chief minister asina malam senba thongna pangthok leba World Indigenous Day thoronga mari lenana mahaki X thagalakhiba warol amada indigenous people singbu taramna okladuna lamdam asida leiliba indigenous people singa sigi masagi culture amasung tradition leijaba kangbu amani haina singtharaduna numit asina lakpada indigenous community singi right promote amasung protect tawba yauna aikoi gi heritage ngak senabagidama ajepa philep adu hen sesit hale loinana masin tungi mirol dama pung phaba santi amasung nungsi chanaba porokpa ngamhangadawribani haikhe
Singi district singdagi belly based police unit sing withdraw tawgadabani haina kotuna phongdokre. Constitution ngak seliba tribal hill district singda belly based police jurisdiction extend tawba yaningde athuba matamda kangpokpi yauna singi district singdagi belly based police unit sing withdraw tawgadabani haina kotuna Manipur sarkar gi chief secretary Punit Kumar Goyal da memorandum pisindunu taksinkhre. Kotu gi maikaidagi ngarang chief secretary asina kangpokpi da satkiba khungsat amaga mari lenana kotu gi maikaidagi pisinkheba memorandum aduda makhata ana hairibana tribal Hill District in the Belly based police jurisdiction extend tawba haibase Indian Constitution ki Article 371 C violate tawbani. Article asigi matungina Manipur gi singi jaga singda special administrative arrangement amasung autonomy piribane adubu Constitution ki Article 371 C violate tawraga singi area singda Belly based police jurisdiction extend tawba sina constitutional right adu khongaung na bana thawong ase hill area committee gi authority singna yamna kanna nungnang bo pokhale thawong asina Kuki zomiam gi security autonomy amasung identity da chauna akai ba thohale maramaduna kangpokpi yauna atai singi district singdagi belly based police unit sing withdraw tawgada bani singi area singda belly based police unit singi jurisdiction extend tawba habasi constitution gi mayoktani amasung masi yaba ngamloi haidi tribal singi leriba traditional jurisdiction boundary kaihandana thamgadabani asuguma thawong sing asidagi singi miyambu ngak senabagi dama constitution gi provision sing adu ngak nasatgadabani haide amaromda kangpokpi district leriba relief center sing hauzumaki oina thinjinna ba honaba habasi yamna chumdaba amani khudakta camp sing asi thinjinbana lanjina duna leriba miyo singi wakhalda nungai handabata natana khudong thiba kya thohangani maramaduna mapung phana santi hanjalakri phawa relief camp sing mapung phana mathau tawhangadabani Kangpokpi district headquarter gi oina dedicated helicopter service thamgadabani transport infrastructure ningthina leitabana emergency response medical evacuation amasung relief operation da khudongsa daba kaya mayoknare district asigi oina nokthakki service ama thamnaba thorang tawribasi ake amoga mari lenana nate kanglokki irang asina saitheng phangniba district asina mayoknariba khudongsa daba asiga mari lenana ni maramaduna chopper service asi state amasung manung hanjina leiriba tribal miyam gi marakta administrative gap adu laitana bagi damaktani haire double engine government ki makhutta gi leba asigi democracy kannaba punna hona minaba tangai fade haina mega chandra na phongdokre leiba asigi constitution amasung democracy kannaba gi damak aikhoi punna hona minaba tangai fade haina MPCC gi president ke mega chandra na ngasi congress babun da pangthokiba marfuga humtoi suba quit india movement gi palan thoronga mari lenana wangala duna phongdokre thorom adu ko mari lenana mahana makha ta na haikebada british loilam lenga ke mayok 1942 gi august mapanda all india congress committee gi sing makhada Mumbai gi mafam amada colonial rule British ki mayapta quit India movement gi khongjang asi sangsen ba lauthoktuna Mahatma Gandhi gi lising makhada khongjang asi sangsenduna lakhibane khongjang adu gi manung sanna miyamna British lenga ki loilam khodakta loisingada bani haibu kholaw loinana British lenga ki loisang yauna railway amasung communication na singbasing boycott tawkhe loinana do and die haibu khongjang aduna maram oiraga colonial rule oiriba British leba asi thadoktuna hanbanatana atopa upay amata laikide miyam gi akan bi hawaduna maram oiraga British kham ngamdabadagi leba asi thadoktuna satkinaba sem sakhe loinana 1949 da British na leba asi thadoklaga satki haina phongdokhe British thadoklaga satkhaba matung leba asina ningtamba phangduna republic country ama oina masagi constitution semduna lebak sasan tawba horakibani adumapu BJP gi double engine government asina bulldozer gumna leba asigi democracy amasung constitution bu takhaibagi thawong kaya chathare haina maral sireduna masibu kannabagi dama aikoi punna satmina batangai fade haikhe